Baba se mamangi 2020 kuina nare ma se sum naraga lai na lak pasida koi mama se brain tumor naraga leigidabane brain tumor naraga leigidabasida adugi khara senthok sensin tawsida magi khong se nabji henjingiba hip sida yam chaung horga leire na doctor na hai aduna ma se satpa ngamdabade phamung da som leire haujisna atopa problem amuk mit udabagi amazom hapchale aduga I pana pasna 2020 adwaidagi masi glaucoma naraka na mit udabi leibane na hanana yamna kayani phibam je soga lei kan sida Echao se thorak pasida engonda yamna nungai tabdun Handak da faujakrise numitsi mahausa gumna koi adum nongmagi kayani ising chawe haiba khang taragasu sigi awabasi yongna nangani haibagi dumadi aikoi khallubadi ngamdra haidi akoi hansingna haibada sigumba sigi achauba awabasi yamna toina thengnadaba tangna thokpa oibanina makoina som haibada masi thorakani haibasi thajadaba na maram moirakanda isada ising chaure haibagi turen panda leibanina tanik pamadi fauragasu madugi wakhandudi khalludabanina babasina ingonda nang dukandagi hawai chengwai leisalu chona hai kansta aise hawai leiba chatlubane leiba chaluraga dukandagi halakpasida aina hek halakpaga akoigi leirak changpham sida akoigi inamasing inesingsi hobe chinsina khibasi uba adudaida aise pakhatna yam pakha aisu kainoma thomani haibagi thajadaba thodok to thomoidra karino tawisibu haibasi wakhan je khanmam khangdana aisi leirak manung sida aisi pakhana change changpasida dada sing leiram ichan nangi do yararoi se thanamo hai na aisi thoe haiba thodok to reality do accept tawba ngamdabadagi aise purga dum chatle madu aigi hoi kari thokadoino haibadu hana akoina tasengna potu leiba chatlubadagi adumadi leire adoi targasu khanghoudra haitare hojiki thodokse thorakani haibaje expect tawrudabane adubu flood city disaster ni expect tawdragasu dum thokpa yabane adubu nimituda koi awabase nangu haiduna potse leirura halakpa kansida isiase ireise kanna senthara leirame ai potse matamda changmadadi khumittei khitang hengatlame adaida ai changaga thamme adubokta angangsing hai nene noigidi yauroina hai taragasu potidi ai praba changaga yome matamda babasu ai se bedridden oi leba ipana pasu mit ki problem laibanina ai thanda oibanina ai se pot mayam laga lekai gi mi mayam changa kanda baba hana thangdok pire ipana ba thangdok pire aduga ai gi certificate sing di lok thore phirgonje yomagasu pochai maruiba electric ki pochai hana thangdok pira kanda makoise chatkre kan aina mug yumda document atai kai le haurige ne kansta maroiba document kha sithara madigi madu mug lauraga thorakpa kansta khwang yau lerame aduga aisi akoigi awanglum makharonggi yumda ireiduna kanmandana awanglomda ireiduna kanmandana aisi makharonggi yumda khwang yauna adum khongsi khudon khitang kanglak toroga chatle aduga matamduda aisi makoida mahak keno leirame leibasida aisi ipanu pasina karai satkramno babasina karom chakramno haimse khangdre ipanu pasina akoigi awangi yumsida leirame ai ure babasina kai sakramno khangdre kona budi akoina hojik leijeriba yumsa leirambadagi hi bot tawraga ipanu pasul puthok han bire aduga aisu mafom sida yor kanda hojikse leijeri numituda thengnagiba awabasi haitaragadi mit mangda aigi mangduda aina una kanbangam hogdaba yamna mamal yamna natragasu yamna nungsina thamjabadudi dum mangibda pamoi haijariba duna aigi leita imagi awun kanwana haitare upune adoi targasu matam kuiragasu aigonda pamu jaba mayam hoi thawai dagi henba budi leite adubu thawai je hinga kandadi next hai wakhan khalakpanina thawai hinga kanda pochu pudagiba aduga yumdu lei phajadagasu aina nungsina sajagiba yumdu chenthagi gadra kamai tawgadage haina adumaina khangiba miku mayam yawge do ireiduna chenthagibadagi ai upu chendagiba pochai khara chendagiba adu mitta mimangda ui adu khatanatana ekhoi lekai gi haitare aduda su una yum tawgiba yamna nungai taba thodo haitare yum mama sa matamda mi amana pungning wakhal punamaktu changna sarakana yum mama oine na home haiba
ꯌꯨꯝꯒꯤ ꯄꯣꯠꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯍꯣꯝ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯌꯨꯝꯗꯣ ꯇꯥꯎꯗꯒꯤꯒꯗ꯭ꯔꯥ ꯑꯩ ꯁꯤ ꯌꯨꯝꯁꯦ ꯇꯥꯎꯗꯈ꯭ꯔꯒꯗꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯦ ꯂꯩꯕ ꯐꯪꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯀꯥꯁꯦ ꯂꯩꯀꯥꯏꯒꯤꯅꯤ ꯂꯧꯄꯥꯟ ꯇꯥꯕꯝ ꯑꯩꯈꯣꯏ ꯂꯨꯈꯣꯏ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝꯁꯦ ꯄꯤꯕꯤꯔꯀꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯦ ꯐꯅ ꯏꯚꯟ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯌꯥꯎꯍꯟꯗꯅ ꯍꯥꯏꯇꯥꯔꯦ ꯕꯕꯥꯒꯤ ꯁꯦꯕꯥ ꯇꯧꯔ ꯂꯩꯌꯨ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯒꯦ ꯈꯣꯠꯀꯦꯅ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯐꯝꯁꯤꯗ ꯊꯝꯕꯤꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯩꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯈꯤꯕ ꯑꯩꯅꯗꯤ ꯄꯥꯈꯠꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯗ ꯁꯤꯕ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗꯨꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯃꯤꯡꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯗ ꯋꯥꯈꯜꯁꯤꯗ ꯋꯥꯍꯩꯁꯦ ꯊꯣꯛꯂꯛꯎ ꯌꯥꯗꯕꯒꯤ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯁꯤꯗꯩꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯤꯕ ꯀꯀꯥ ꯂꯨꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯅ ꯊꯃꯣꯏꯗꯒꯤ ꯊꯝꯖꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯤꯠ ꯖꯨꯋꯦꯂꯔꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯃꯥꯁꯦ ꯂꯥꯟ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯥꯅ ꯍꯟꯗꯛ ꯏꯆꯥꯎ ꯊꯣꯛꯂꯛꯄꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯔꯕ ꯈꯟꯒꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣꯅ ꯃꯥꯅ ꯂꯤꯁꯤꯡ 5 ꯈꯛ ꯄꯤꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒꯤ 5ꯁꯦ ꯑꯩ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯝꯒꯦ ꯇꯧꯕꯅꯦ ꯃꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯈꯥꯎ ꯑꯝꯗ ꯍꯥꯞꯄꯒ ꯄꯤꯔꯛꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯀꯣ ꯃꯃꯤꯡꯒ ꯊꯥꯔꯒ ꯒ꯭ꯂꯤꯠ ꯖꯨꯋꯦꯂꯔꯤ ꯍꯥꯏꯅ ꯈꯪꯉꯒ ꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯤꯟꯅꯖꯒꯦ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯀꯨꯞꯁꯤꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯒ ꯃꯦꯟꯇꯦꯜꯂꯤ ꯗꯥꯎꯟ ꯆꯠꯂꯕ ꯌꯥꯝꯅ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯕ ꯇꯥꯟꯖꯥꯁꯤꯗ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ